Nahan makai aina nungairuba ngauruba mayamdo aduginine aina ngasi text thidoije ai talle da ai kari no mi ain tawdusibo pikau sidana lupa chamkun khak yauri aina nahan makai yohaningdaba numittunine ngasi yoreise dong tangre da ko si numi sidang kala sakrdine aije nuaidongni base kari no moi Valentine Day kaya thambiramisibu kaigino basibu ai mathai yam saidai ngodadi tarak ama koiba kangbu gidi nungairamni haibu aidi mari ni ne lairiji kamai tongni side sak phajaruba ai iralni ne tawri kari nungi sak phajaruba no khangdene imana ne ai je sak phadana pukpiramba aduna ni ngasi na chana wari baje matha saida ngasi haiba numise aina phanayam ohaningtrasu aina phanayam sauningasu aina phanayam ama darna phamasu ngasi numisimati chenba yaroi ai sumai leibnadi kanaroi kamai tawraga nanthokpa yani ai kok thadadaba yade kanade ai hojitagi hekta naba horage horai nungdin dalakdaga ne naiga hairodi thajaroi duineba Valentine Day numisida nasanaini kai habidoineba aduna kanade ai phone tawraga loi haidokharge ai nare ai lengamdre khong hamdare nane phone tawraga loi haidokharge upai leite sinatana upai leite chauba nangi laibakse sinatana hoida sina fareda kanade phone hekta matang tawraga ne haidokharge aduna farne Kanada hana tawsige Linthoi da han ka tawrage paibu barakatra khangdi masinu bije hello Linthoi tabro kaida lege nangbo aidi asai ayuktagine isaje ngamdadana ne phamungda hippi aibodi sakhomda sak thongi tamo ado tamo kai wani ngamjinu nangbo as corona ko jalo kadai corona no machine bijine ngang bajidi corona dudi khudakda na ya pro kainu ne o khong hamdari ba ngarang do ai do khara henjan graba thau thum sabdo adu dayura ai hogol ngamdada ne o du sune lebi na ba leitadana ai se ngasai na kha adoni hogol ngamdre nei padrak tare nei sade ima su leitaba aduna ni ne ai di ngasi se Valentine Day numini kainaga harau jarure duga tok troba tawrisibo ai di imanabi mem mangdaga lena taki kai khallu isidi kamai tawni sithe Linthoi tadrabo kai habano ai tadi nang haidu kaino murum solidu kaino kai habano ba tamo kaisu haba nateda kam kana ngamdabano na hange tawbane tamo adu Linthoi ai se kai haidunu khangde laibak thiba haigadra aina yamna harauna yamna wana ngaijarakpa numini ngasi se Valentine Day numise adubu ai isase ngamdaduna khangde isase padak tabasidane ai nang unabase lakpa ngamgadaba mandre Linthoi tamo nang bai haiganu mathang su leiridi mathang da phajana unar lori kaino mathangi February 14 da phajana unar lori kaino tamo adugi bu kaptana ga unto idu angang masa dauna tamo kapkanu ko kapado ai nuai te bata bada ado dudi ai horen hatang laki tamo hoida tamo da kaino masun pining baneba adugi horen hatang topiro tamo thonganda ko tamo piraktrasu yaradubu hoi ado pirasu adum yaida piraktradi kaino chahi amada amukhaktangne 14 February je ado hoi tamo nangju patharamo aijune sak semta loisannaba tawge aduga horen amu phone tawrake thamake ko tamo thame bit kadi amda leite tamo nasu empira right na la yamina ado ai ni kai pini side ai khangi
ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯕꯁꯦ ꯑꯇꯩ ꯀꯩꯝ ꯀꯥꯟꯅꯔꯔꯣꯏ ꯃꯉꯣꯟꯗꯗꯤ O2 ꯑꯣꯏꯅ ꯄꯤꯔꯒꯦ O2ꯒ ORS ꯈꯔ ꯑꯃꯒ ꯄꯤꯔꯒꯦ O2ꯗꯣ ꯁ꯭ꯇ꯭ꯔꯤꯞ 4-5 ꯄꯤꯁꯜꯂꯕ ꯌꯥꯔꯦꯗ ꯍꯔꯥꯎ ꯂꯣꯏꯔꯅꯤ ꯇꯥꯃꯣꯅꯁꯨ O2 ꯂꯩꯕꯤꯅꯕ ꯂꯩꯇꯦꯅ ꯍꯥꯏꯕꯅꯦ ꯐꯔꯦ ꯑꯁꯤꯃꯅ ꯍꯦꯛꯇ ꯄꯤꯔꯒꯦ ꯑꯩ ꯅꯥꯔꯦ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯊꯤꯟꯕ ꯂꯥꯛꯇꯣꯔꯤꯅꯦ ꯂꯤꯟꯊꯣꯏꯅ ꯑꯩ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤ ꯈꯪꯉꯦꯕ ꯐꯔꯦ ꯇꯤꯅꯥꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯒꯅꯦ ꯑꯩ ꯈꯣꯡ ꯍꯥꯝꯗꯔꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯄꯥꯏꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯅꯝꯕꯔꯗꯨꯕꯨ ꯀꯔꯥꯏꯅꯣꯅꯦ ꯑꯣ ꯁꯤ ꯂꯩꯔꯦ ꯍꯜꯂꯣ ꯇꯤꯅꯥ ꯇꯥꯕ꯭ꯔꯥ ꯑꯩꯗꯣ ꯑꯁ ꯉꯁꯤꯁꯦ ꯏꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯈꯣꯡ ꯍꯥꯝꯗꯗꯅꯕꯀꯣ ꯏꯁꯥꯒꯁꯦ ꯂꯦꯡ-ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯄꯇ꯭ꯔꯥꯛ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯅꯪꯁꯦ ꯌꯥꯝ ꯎꯅꯤꯡꯕꯅꯦ ꯑꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯃꯊꯪꯗ ꯑꯣꯏꯅ ꯐꯖꯅ ꯎꯅꯔꯁꯦ ꯀꯣ ꯁꯥꯎꯔꯅꯣꯕ ꯀꯩ ꯑꯁ ꯌꯥꯔꯦꯗ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯍꯣ ꯅꯪ ꯍꯣꯏ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯊꯤꯜꯂꯛꯀꯦꯁꯨ ꯍꯦꯛ ꯊꯤꯜꯂꯛꯑꯣ ꯈꯔ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯗꯨꯗ ꯍꯣꯏ ꯊꯝꯃꯦ ꯍꯣꯏ ꯉꯁꯤꯗꯤ ꯌꯥꯝ ꯐꯪꯗꯣꯔꯤꯗ ꯑꯩ ꯁꯣꯃꯥꯗ ꯑꯃꯨꯛ ꯇꯧꯒꯦ ꯃꯥꯏ ꯅꯝꯕꯔꯗꯨꯕꯨ ꯁꯤ ꯂꯩꯔꯦ ꯄꯥꯏꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯁꯨ ꯄꯥꯏꯔꯗꯤ ꯐꯅꯤꯗ ꯄꯥꯏꯔꯦ ꯍꯜꯂꯣ ꯁꯣꯃꯥ ꯑꯩꯗꯣ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯦꯕ ꯈꯣꯡ ꯍꯥꯝꯗꯗꯅ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯈꯣꯡ ꯍꯥꯝꯗꯕꯅꯤ ꯈꯣꯡ ꯍꯥꯝꯗꯕ ꯅꯠꯇꯦ ꯀꯣꯔꯣꯅꯥꯒ ꯅꯠꯇꯦ ꯈꯣꯡ ꯍꯥꯝꯗꯕꯅꯦ ꯉꯔꯥꯡ ꯍꯦꯟꯖꯜꯂꯨꯕꯒꯤ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯅꯪ ꯌꯥꯝ ꯎꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩꯗꯣ ꯉꯁꯤꯗꯣ ꯉꯝꯗꯧ ꯃꯥꯟꯗ꯭ರೆ ꯐꯔꯛ ꯇꯥꯔꯦ ꯑꯗꯣ ꯅꯪ ꯁꯥꯎꯅꯣꯕꯀꯣ ꯃꯊꯪꯒꯤ ꯐꯦꯕꯋꯥꯔꯤ 14ꯗ ꯑꯗꯨꯝ ꯐꯖꯅ ꯎꯅꯁꯦꯕ ꯑꯩꯗꯣ ꯏꯁꯥꯗꯣ ꯉꯝꯗ ꯇꯧꯔꯤꯅꯦ ꯏꯁꯥꯁꯦ ꯑꯁ ꯈꯣꯡ ꯍꯥꯝꯗꯔꯨꯕꯒꯤ ꯄꯇ꯭ꯔꯥꯛ ꯇꯥꯔꯦ O2ꯁꯨ ꯆꯥꯗꯦ O2ꯁꯨ ꯆꯥꯔꯗꯤ ꯉꯁꯥꯏꯅ ꯐꯔꯗꯕꯅꯦ ꯂꯩꯕꯤꯅꯕꯁꯨ ꯂꯩꯇꯕ ꯑꯗꯨꯅꯅꯦ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯐꯔꯦ ꯊꯝꯃꯦ ꯃꯁꯤ ꯅꯨꯄꯤꯁꯤꯃꯗꯤ ꯊꯤꯜꯂꯛꯀꯦ ꯈꯣꯠꯀꯦꯒ ꯑꯝꯇ ꯍꯥꯏꯗꯦꯅꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯂꯤꯛꯅ ꯃꯣꯔꯝ ꯂꯤꯛꯏꯕ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯅꯦ ꯀꯥꯏꯅ ꯍꯧꯔꯒꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯥꯟꯄꯣꯟꯇꯦ ꯀꯥꯟꯅꯗꯦ ꯃꯣꯝꯕꯤꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯟꯒꯦ ꯍꯜꯂꯣ ꯃꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯅꯪ ꯌꯥꯝ ꯎꯅꯤꯡꯕꯅꯦ ꯑꯗꯨ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯗꯣ ꯉꯔꯥꯡꯈꯔ ꯆꯥꯕꯗ ꯍꯦꯟꯖꯟꯈ꯭ꯔꯕ ꯑꯗꯨꯗ ꯈꯣꯡ ꯍꯥꯝꯗꯕ ꯑꯗꯣ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯔꯦ ꯑꯗꯣ ꯑꯩ ꯂꯥꯛꯄꯁꯦ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯅꯦ ꯑꯁ ORS ꯊꯥꯁꯨ ꯌꯥꯔꯣꯏ ꯏꯁꯥꯁꯦ ꯑꯗꯨꯝ ꯁꯣꯟꯊꯔꯅꯤ ꯑꯗꯣ ꯃꯊꯪ ꯑꯣꯏꯅ ꯐꯖꯅ ꯁꯤꯜꯂꯁꯦꯕꯀꯣ ꯅꯪ ꯁꯥꯎꯔꯅꯣꯕ ꯌꯥꯔꯦ ꯄꯨꯔꯛꯑꯅꯨ ꯌꯥꯔꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯍꯦꯛ ꯍꯣꯏ ꯄꯤꯔꯣ ꯍꯣꯏ ꯈꯪꯗꯦꯗ ꯅꯪ ꯄꯥꯝꯖꯕ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯑꯩꯒꯤꯗꯤ ꯌꯥꯏꯗ ꯍꯣꯏ ꯊꯝꯃꯦ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯕꯒꯤ ꯀꯥꯟꯅꯕꯁꯦ ꯁꯤꯅꯤꯅꯦ ꯑꯩꯅ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯆꯠꯇ꯭ꯔꯁꯨ ꯃꯣꯏꯅ ꯐꯥꯎꯗꯤ ꯄꯤꯔꯛꯇꯣꯔꯤꯅꯦꯁꯦ ꯑꯁ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯤꯗꯤ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯗꯣꯔꯤꯗ ꯇꯥꯃꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯕꯤꯖꯤꯅ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯏꯅꯣꯕ ꯑꯗꯣ ꯇꯥꯃꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯄꯤꯅꯤ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯕꯦꯒꯁꯤꯗ ꯌꯥꯎꯔꯕꯅꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯣꯏꯅ ꯌꯦꯡꯉꯨꯀꯣ ꯇꯥꯃꯣ ꯆꯠꯂꯣꯏ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ ꯅꯦꯠꯋꯥꯛ ꯐꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯕꯨ ꯀꯅꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯕꯦꯝꯃ ꯍꯣꯏ ꯐꯔꯦ ꯍꯣꯏ ꯍꯣꯔꯦꯟ ꯌꯨꯝꯗ ꯌꯦꯡꯉꯒꯦ ꯑꯗꯣ ꯅꯪꯁꯨ ꯆꯠꯂꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯏꯃꯥ ꯍꯣꯏꯅꯒ ꯎꯔꯗꯤ ꯐꯖꯅ ꯂꯥꯟꯅ ꯎꯔꯅꯦꯕ ꯀꯣ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦꯀꯣ ꯂꯤꯟꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯇꯥꯃꯣ ꯆꯪꯍꯧꯔꯣꯀꯣ ꯑꯩꯁꯨ ꯍꯜꯂꯒꯦ ꯍꯣꯏ ꯅꯨꯡꯁꯤꯕꯤ ꯐꯖꯅ ꯍꯜꯂꯨꯀꯣ ꯑꯩꯁꯨ ꯆꯪꯉꯦꯍꯦ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯄꯤꯔꯛꯏꯁꯤꯕꯣ ꯍꯣꯏꯗ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯣꯏꯅ ꯌꯦꯡꯉꯒꯦꯗ ꯐꯖꯅ ꯍꯩꯃꯥ ꯑꯥꯗꯩꯁꯤꯕꯨ ꯇꯤꯅꯥ ꯅꯠꯇ꯭ꯔꯣ ꯑꯁ ꯈꯖꯤꯛꯇꯪ ꯉꯥꯏꯗ ꯂꯤꯟꯊꯣꯏ ꯃꯕꯥꯅꯤ ꯊꯦꯡꯅꯔꯝꯒꯗꯕ ꯑꯁ ꯗꯁꯥ ꯇꯥꯔꯝꯅꯤꯗ ꯑꯩ ꯇꯥꯃꯣ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯛꯑꯝꯃꯤꯅꯦ
ꯇꯥꯃꯣ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯦ ꯇꯥꯃꯣ. ꯇꯥꯃꯣ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯐꯔꯦ ꯇꯥꯃꯣ. ꯑꯁ ꯇꯤꯅꯥ, ꯅꯪ ꯁꯤꯗꯤꯕ ꯑꯗꯣ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯐꯨꯁ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯪꯕꯨ? 이사제 기땅부디 깡칼레 ꯌꯥꯝꯅꯕꯨꯗꯤ ꯀꯪꯈꯠꯄ ꯅꯠꯇ꯭ꯔꯤꯗ. ꯌꯥꯏꯌꯦ ꯇꯥꯃꯣꯗ ꯍꯥꯟꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯍꯟꯒꯦ ꯇꯧꯕꯅꯤꯗ ꯇꯥꯃꯣ. ꯑꯗꯣ ꯇꯥꯃꯣ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯀꯩꯅꯣ ꯇꯧꯕꯅꯦ, ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯄ꯭ꯔꯥꯅ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤꯗ. ꯑꯗꯣ ꯅꯪꯁꯨ ꯊꯦꯡꯉꯅꯤꯌꯦ, ꯍꯟꯅꯕ ꯇꯧꯔꯣ. ꯑꯩꯁꯨ ꯆꯪꯅꯕ ꯇꯧꯔꯒꯦ. ꯏꯃꯥ ꯍꯣꯏꯅꯒ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯂꯥꯟꯅ ꯂꯧꯅꯦꯕ. ꯊꯦꯡꯉꯛꯑꯦ, ꯃꯝꯖꯜꯂꯛꯑꯦꯕ. ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣꯀꯣ. ꯍꯣꯏ ꯇꯥꯃꯣ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯑꯗꯣ ꯇꯥꯃꯣ, ꯁꯤꯒꯤ ꯕꯦꯒꯁꯦ ꯄꯥꯏꯕꯤꯈꯣ. ꯑꯩꯅ ꯇꯥꯃꯣꯒꯤꯅꯦꯅ ꯁꯨꯝ ꯄꯨꯖꯔꯛꯄꯅꯦ. ꯍꯣꯏ ꯐꯔꯦ ꯇꯥꯃꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯥꯃꯣ. ꯑꯁ ꯇꯤꯅꯥ, ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯁꯤꯕꯨ. ꯑꯗꯣ ꯄꯨꯔꯛꯑꯕꯅꯤꯅ ꯂꯧꯁꯜꯂꯦꯀꯣ. ꯑꯗꯣ ꯐꯖꯅ ꯍꯜꯂꯣꯀꯣ. ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦꯀꯣ. ꯍꯣꯏ ꯇꯥꯃꯣ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ. ꯕꯥꯏ. ꯕꯥꯏ. ꯍꯣꯏꯃ, ꯈꯪꯉꯤꯍꯦ ꯃꯣꯝꯕꯤ. ꯅꯪꯒꯤ ꯁꯤꯗ ꯀꯩꯗꯧꯏꯕ? ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯅꯪ ꯀꯩꯗꯧꯏꯅꯣꯕ? ꯀꯩꯅꯣꯅꯦ, ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦꯃꯤ. ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯔꯛꯇꯦ. ꯐꯣꯟꯗ ꯀꯩꯗ ꯑꯩ ꯁꯤ ꯌꯧꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯀꯩꯅꯣꯅꯦ, ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦꯃꯤ. ꯀꯩꯅꯣ ꯇꯥꯃꯣ, ꯇꯥꯃꯣ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯏꯅꯤ ꯀꯩꯅꯣ. ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯀꯩꯅꯣ ꯇꯥꯃꯣ. ꯑꯩ ꯎꯕꯗ ꯈꯪꯉꯤꯕ. ꯑꯗꯣ ꯑꯩ ꯀꯨꯏꯅꯗꯤ ꯂꯩꯔꯔꯣꯏꯒꯦ ꯇꯥꯃꯣ. ꯇꯥꯃꯣꯗ ꯁꯨꯝ ꯇꯥꯃꯣ ꯅꯥꯏꯁꯨ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯀꯩꯅꯣꯝꯃ ꯄꯤꯅꯤꯡꯗꯅ ꯁꯨꯝ ꯄꯨꯔꯛꯄꯅꯦ ꯇꯥꯃꯣ. ꯇꯥꯃꯣꯕꯨ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯑꯩ ꯀꯩꯝ ꯆꯠꯇꯦ. ꯏꯃꯥ ꯂꯥꯛꯄ꯭ꯔꯅꯅꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯅꯦ. ꯊꯦꯡꯉꯛꯑꯦꯅꯦ ꯅꯪꯕꯣ. ꯑꯗꯣ ꯍꯟꯅꯕ ꯇꯧꯔꯣꯅꯦ. ꯃꯤꯅ ꯎꯔꯗꯤ ꯐꯖꯗꯦꯅꯦ, ꯑꯃꯝꯕꯁꯤꯗ ꯃꯤꯅ ꯀꯩꯀꯩꯒ ꯑꯃꯨꯛ ꯈꯟꯈꯤꯅꯤ. ꯑꯣ, ꯍꯜꯂꯗꯕꯅꯤ. ꯑꯩꯅ ꯍꯦꯟꯅꯅꯦ ꯊꯨꯅ ꯍꯟꯅꯤꯡꯉꯤꯅꯤ ꯈꯪꯉꯕ꯭ꯔꯥ? ꯑꯗꯣ ꯇꯥꯃꯣ, ꯁꯤꯒꯤ ꯕꯦꯒꯁꯦ ꯁꯤ ꯃꯅꯨꯡꯗꯅꯦ ꯇꯥꯃꯣꯒꯤꯅꯦꯅ ꯀꯩꯀꯩꯅꯣ ꯈꯔ ꯌꯥꯎꯔꯛꯄꯅꯦ. ꯑꯗꯣ ꯇꯥꯃꯣꯁꯦ ꯁꯤꯗ ꯍꯧꯔꯣ. ꯑꯗꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦꯀꯣ ꯇꯥꯃꯣ. ꯑꯗꯨꯗꯤ ꯐꯖꯅ ꯆꯪꯉꯣꯀꯣ ꯇꯥꯃꯣ. ꯕꯥꯏ. ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯁꯤꯕꯨ. ꯍꯣꯏ, ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ. ꯑꯗꯣ ꯆꯠꯂꯣꯀꯣ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦꯕ. ꯕꯥꯏ. 이붕어, 까라이도 묵토 우리바노니 ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯪꯕꯣ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯁꯜꯂꯛꯏꯕ ꯃꯌꯣꯝꯁꯤꯡꯗꯨꯅ? ꯀꯔꯤꯅꯣꯕ ꯑꯗꯨꯕꯣ? ꯁꯤꯅꯤꯅꯦ ꯏꯃꯥ, ꯁꯛ ꯐꯖꯔꯨꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯦ. ꯅꯃꯧ ꯅꯨꯄꯤꯁꯤꯡꯅ ꯄꯤꯔꯛꯏꯅꯦ. ꯃꯣꯏ 3ꯅ ꯄꯤꯔꯛꯄꯅꯦ. ꯀꯩꯅꯣꯗꯤ ꯈꯪꯗꯦ, ꯑꯍꯥꯎ ꯑꯊꯨꯝ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ. ꯐꯥꯛꯇꯣꯔꯛꯀꯦꯁꯦ ꯏꯃꯥ, ꯌꯦꯡꯉꯨꯀꯣ. 이마우 싱어봐. 로이리네, 이자 누파디 아마각다니부. 이마우 까야노, 낭나 꼬이리보. 아두부네, 시마디 하기고. 히 매암 동바세, 까랑 샤가이바니 붕어. 아마각당, 따락따락, 누아이나 동우네. 아마각당 꼬이네, 낭보. 까리, 피데이바, యేงู. 그이노네 시디야. mayom amata natana ahummak chap manana ORS ka O2 ga ngata piraijubu kainone sibo. Ai khong hamdare hairubagi ni moina piraise. Sak phajaruba chawbagi laiba 14 February na lakpada ORS ka O2 goina charaba ko ngasidi.